ꯑꯁꯤ ꯍꯥꯏꯔꯒ ꯒꯪ ꯆꯠꯈ꯭ꯔꯦ꯫ ꯑꯟꯖꯨꯅ ꯐꯥꯒꯤ ꯇꯧꯕꯅꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯈꯥꯝꯃꯤ ꯑꯗꯨꯕꯨ ꯔꯦꯗꯤ ꯁꯥꯎꯕꯗꯤ ꯅꯠꯇꯦ ꯁꯥꯎꯁꯤꯟꯅꯔꯤꯅꯤ ꯃꯕꯨꯛꯇ ꯈꯜꯂꯤ꯫ ꯑꯩꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯑꯟꯖꯨꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯔꯤ꯫ ꯃꯥꯅ ꯑꯩꯕꯨ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥꯈꯜꯅꯤ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗ ꯐꯣꯟ ꯇꯧꯔꯒ ꯑꯣꯏꯅ ꯊꯦꯝꯂꯒꯦ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯁꯥꯎꯖꯤꯟꯅꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯟꯖꯨꯅ ꯈꯜꯂꯤ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯨꯄꯥꯁꯦ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯃꯨꯛ ꯂꯩꯔꯝꯃꯔꯣꯏ꯫ ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯒ ꯁꯥꯎꯈ꯭ꯔꯦꯅꯦ꯫ ꯍꯣꯔꯦꯟ ꯐꯣꯟꯗ ꯑꯣꯏꯅ ꯊꯦꯝꯃꯒꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝꯗ ꯌꯧꯔꯛꯂꯦ꯫ ꯑꯟꯖꯨ ꯅꯨꯄꯥ ꯑꯃ ꯈꯪꯅꯩ ꯍꯥꯏꯕꯗꯤ ꯊꯥꯅꯤꯜꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨ ꯔꯦꯗꯤꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯝꯗꯦ꯫ ꯑꯁꯣꯝꯗꯅ ꯔꯦꯗꯤ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯔꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯂꯥꯏꯔꯤꯛ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯁꯨꯝ ꯐꯝꯂꯤ꯫ ꯉꯁꯥꯏ ꯑꯟꯖꯨꯅ ꯅꯨꯡꯉꯥꯏꯍꯧꯗꯕ ꯑꯗꯨ ꯃꯊꯟꯇ ꯅꯤꯡꯁꯤꯡꯗꯨꯅ ꯅꯣꯛꯂꯤ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯩꯅ ꯅꯇꯧ ꯌꯦꯡꯒꯦꯅ ꯂꯛꯅꯔꯒ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯅꯤꯜ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯊꯥꯅꯤꯜꯅ ꯅꯥꯎ ꯂꯥꯏꯔꯤꯛ ꯄꯥꯔꯤꯔꯣ? ꯑꯩꯕꯨ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯅꯤꯡꯉꯤꯅꯦ꯫ ꯔꯦꯗꯤꯅ ꯇꯥꯃꯣ ꯀꯔꯤ ꯋꯥꯅꯣ? ꯊꯥꯅꯤꯜꯅ ꯀꯩꯁꯨ ꯂꯨꯕ ꯋꯥ ꯅꯠꯇꯦꯗ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯗꯨꯅꯤ ꯌꯨꯝꯁꯤꯗ ꯏꯃꯥ ꯅꯠꯇꯅ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯁꯦ꯫ ꯑꯗꯨꯅ ꯌꯨꯝꯁꯤꯗ ꯅꯨꯄꯤ ꯑꯃꯗꯤ ꯃꯊꯧ ꯇꯥꯏ꯫ ꯔꯦꯗꯤꯅ ꯍꯣꯏ ꯇꯥꯃꯣ꯫ ꯊꯥꯅꯤꯜꯅ ꯑꯗꯨꯅ ꯑꯩꯁꯦ ꯅꯨꯄꯤ ꯊꯤꯔꯒꯦ ꯈꯜꯂꯦ꯫ ꯔꯦꯗꯤꯅ ꯈꯜꯂꯤ ꯀꯩꯅꯣ ꯇꯥꯃꯣꯁꯤꯕꯣ ꯑꯁꯤꯕꯨ ꯏꯃꯥ ꯕꯕꯥꯗ ꯍꯥꯏꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏꯁꯤꯕꯣ? ꯍꯣꯏꯗ ꯃꯣꯏꯗ ꯍꯥꯏꯕ ꯏꯀꯥꯏꯕꯒꯤ ꯑꯣꯏꯔꯝꯅꯤ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯐꯕ ꯋꯥꯅꯦ ꯇꯥꯃꯣ꯫ ꯇꯥꯃꯣꯅ ꯋꯥ ꯈꯪꯂꯛꯇꯕꯁꯤꯗ ꯑꯩꯗꯤ ꯋꯥꯔꯨꯔꯕꯅꯦ꯫ ꯑꯗꯣ ꯏꯇꯩꯃꯕꯨ ꯂꯩꯔꯕꯣ? ꯊꯥꯅꯤꯜ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯃꯥꯏꯗꯨ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯔꯦꯗꯤꯒꯤ ꯐꯃꯨꯡꯗ ꯐꯝꯊꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯊꯥꯅꯤꯜꯅ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯁꯦ꯫ ꯔꯦꯗꯤꯅ ꯇꯥꯛꯄꯤꯌꯨ ꯇꯥꯃꯣ ꯅꯅꯥꯎ ꯀꯩ ꯃꯇꯦꯡ ꯄꯥꯡꯖꯧ ꯍꯥꯏꯕꯅꯣ? ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯗꯤ ꯄꯥꯡꯖꯒꯦ꯫ ꯊꯥꯅꯤꯜꯅ ꯅꯣꯏꯒꯤ ꯀ꯭ꯂꯥꯁꯃꯦꯠ ꯑꯟꯖꯨꯗꯣ ꯈꯪꯕ꯭ꯔꯥ? ꯔꯦꯗꯤ ꯉꯛꯏ ꯀꯩꯅꯣ ꯇꯥꯃꯣꯅ ꯍꯥꯏꯁꯤꯕꯣ? ꯃꯥꯒꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯑꯣꯏꯅ ꯇꯧꯁꯤꯜꯂꯛꯑꯦ꯫ ꯈꯪꯉꯦ ꯇꯥꯃꯣ꯫ ꯊꯥꯅꯤꯜꯅ ꯑꯗꯨ ꯅꯪꯒ ꯀꯧꯅꯕ꯭ꯔꯥ ꯇꯤꯟꯅꯕ꯭ꯔꯥꯕ? ꯔꯦꯗꯤꯅ ꯇꯤꯟꯅꯩ ꯀꯩꯗꯧꯔꯒꯦ? ꯃꯕꯨꯛꯇ ꯈꯜꯂꯤ ꯑꯣ ꯂꯩꯀꯥꯏꯒ ꯄꯨꯟꯕ ꯖꯥꯠꯂꯥ? ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯅꯥꯎꯄꯤꯒ ꯑꯩꯒꯅ ꯇꯥꯟꯅꯔꯒ ꯐꯅꯕ ꯑꯗꯨꯝ ꯁꯤꯜꯂꯒꯦ꯫ ꯊꯥꯅꯤꯜꯅ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯔꯦꯗꯤꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯊꯥꯅꯤꯜ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯉꯣꯟꯗ ꯑꯩꯅ ꯄ꯭ꯔꯄꯣꯁ ꯀꯌꯥ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯁꯨꯡꯌꯥ ꯌꯥꯔꯛꯇꯦ꯫ ꯑꯩꯅ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯨꯔꯦ ꯄꯥꯝꯖꯔꯨꯔꯦ ꯉꯥꯎꯖꯔꯨꯔꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯅ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯒꯦ ꯈꯟꯈ꯭ꯔꯦ꯫ ꯃꯥꯁꯨ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇꯁꯨ ꯆꯠꯂꯒ ꯑꯩ ꯍꯥꯏꯖꯒꯅꯤ ꯅꯤꯖꯒꯅꯤ꯫ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯒ ꯃꯅꯥꯎꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯍꯌꯦꯡꯁꯦ ꯏꯃꯥ ꯕꯕꯥꯅ ꯑꯟꯖꯨꯒꯤ ꯃꯌꯨꯝꯗ ꯍꯥꯏꯕ ꯆꯠꯍꯟꯒꯦ ꯑꯗꯨꯒ ꯅꯪꯅ ꯑꯟꯖꯨꯒ ꯇꯤꯟꯅꯕꯅꯤꯅ ꯃꯉꯣꯟꯗꯁꯨ ꯈꯔ ꯇꯛꯑꯣ ꯌꯥꯅꯕ ꯁꯤꯜꯂꯣ꯫ ꯃꯥꯒ ꯈꯪꯅꯕꯅꯤꯅ ꯅꯨꯄꯥꯗꯨꯁꯨ ꯃꯁꯛ ꯈꯪꯗꯣꯔꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯇꯨꯅ ꯔꯦꯗꯤꯒꯤ ꯃꯅꯪꯒꯟꯗ ꯄꯣꯞ ꯊꯥꯔꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯃꯥ ꯕꯕꯥ ꯑꯃꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯕ ꯁꯦꯕꯥ ꯇꯧꯕꯤꯕ ꯌꯣꯛꯄꯤꯕ ꯏꯃꯨꯡ ꯑꯁꯤꯕꯨ ꯃꯈꯥ ꯇꯥꯅ ꯃꯤꯔꯛ ꯇꯤꯟꯍꯟꯕ ꯉꯝꯕꯤ ꯌꯨꯝꯒꯤ ꯃꯕꯦꯝ ꯑꯁꯦ ꯑꯟꯖꯨꯇꯅ ꯑꯣꯏꯒꯅꯤ ꯈꯜꯂꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯅꯤꯜ ꯆꯠꯈ꯭ꯔꯦ꯫ ꯔꯦꯗꯤꯗꯤ ꯃꯁꯥꯗꯨ ꯍꯤꯡꯂꯤꯕ꯭ꯔꯥ ꯁꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯁꯥꯅ ꯐꯥꯎ ꯈꯪꯖꯗ꯭ꯔꯦ꯫ ꯃꯤꯠꯂꯨ ꯑꯅꯤꯗꯨꯁꯨ ꯄꯤꯇꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯅꯣꯟꯊꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯉꯁꯤ
Redigi matam kayadagi sagatcharakpa asa manglan pumnamak kaire. Mamitta Anjubu urei, ahanba thengnakiba numit adugi shaktam adubusu ningsinglei. Matagi oijagi khankiba Anjuni, matagi punsibu sekshinna sennabikiba Anjuni, matabu uraga penjagani khanjakiba Anjuni. Anjugi ingtappa saugandaba matau adu ningsingle, machinda tapna shole. Mane, yumsigi mabema, oigadabadi, khwaidagi matik chabadi. Anjuni, ai hauzik kaidogani. Tamona Anjubu nungsi haibasu araiba natte. Tamogi mittagi tarakliba pirang adugi mamal kananasu khangdrabasu manawainadi munna khangi. Madu tasengba amakpa yaudraba thamoigi asengba achumba ifutni. Aduga aina Anjubu nungsibasu araibadi natte. Mabu nungshibana pathoklaba thumatlaba thamoini. Maichakse karamna kaugani. Aigi nungshibina aigi nungshibabu chetna punduna thamkhraba kanagumba amattagi mami tadraba magi thamoini. Aina karamna wafam asi mafamda haigani. Ai hauzik kari tawgani. Pumnamak asi khallubada Reddy masadu tafang khangdre adumak tuminna luktaduna laikre. Reddy wakhal fungatnare aphak aphai chankre tanjaduda mama changlai lehauna. Atomba chakcharurasi lao. Mama na korokpa aduda Reddy gyan khanglak lai mamittagi mapi adu tapna taithoktuna hairai. Reddy na ima ai chak chaningdre noi charuro. Lehauna kari chasalurage ichabo. Reddy na asai college ta halakpada imanabaga chapo chare. Lehauna phare adudi. Lehau chatke haiduna khongkap ama ni thangba haui tanja aduda Reddy na fingna kaurai. Ima Lehau taraduna chap lepi aduga hairai. Kaidorage tomba. Reddy na yamna tapna mamaya du mamada leishilakduna aduga hairai. Hayengse tamogi taima haiba chattura. Lehauna napaga iga chattoini. Mamagi wahai adu tabada Reddy asainkai thinkatuna leiramba pi adu tapna amuk shinthaba haurai. Mamana ukhini haiduna fat amuk taithoi. Lehauna amuk makha tarai. Nayambana photo yengali as masakadi khupa azamni awaipa amatte hek leite yumsigi mau oibada matik chap hek chai. Reddy na pharema cha thoro aisu potharage. Ashi hairaga magi phamungda tapna kakhatli aduga hipthakre. Lehausu chatkre. Mama ne hek chatkhibaga Reddy thingduna thamba ngamlaktre mapi adu amuk shinthaba haurakle. Handakti kanana su thingba ngamlaktraduna mapi adu maning tamna chentharakli machinda tapna sholi. Maichakse asumna khangba wagani khanglamlabadi nushiram loidabani. Aigi punsise nafamdagi na thaiduna chatlage. Tanjaduda Reddy gi phone su ring laklami kanano haiduna yenglubada kapchetpi haina save tawbudu ure. Reddy phone adu paikhatli aduga hello Anjuna chakcharabo. Reddy kapubagi manaton adu fully aduga hairai. Chadre. Reddy gi khonjel adu tabada Anju di khangle Reddy kappe haibase. Anjuna kapiro. Reddy na kapte. Anju di khangdabanina mana asai lakna rubagi kappibo oirangani khanduna nokthorai aduga hairai. Anjuna aina fagi tawraga nangna kappiba. Reddy karimta khumde adum tuminna lei. Reddy mathwai nungaitre haiva khangladuna Anjusu yamna tapna makha tarai. Aina nangna taba atopa koirangani haibase nang thajabra. Aigi thamoishidi nang khaktagine kanagisi oiba yaroye. Anjugi wahai adu tabada Reddy khangwa ngamlaktraduna makhol thokna kablai adubu wadi amatta ngangde. Reddy na kapadu taraga Anjusu tasengna nungaitre masu kapli tawraga hairai.
ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯐꯥꯒꯤ ꯇꯧꯔꯔꯣꯏꯌꯦ ꯔꯦꯗꯤ ꯀꯞꯂꯝꯕ ꯑꯗꯨ ꯇꯣꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯀꯞꯄꯤꯕꯁꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯒꯤꯗꯃꯛꯇ ꯋꯥꯖꯕ ꯄꯨꯝꯅꯃꯛ ꯑꯗꯨꯒꯤ ꯈꯜꯂꯨꯕꯗꯅꯤ ꯑꯟꯖꯨꯅ ꯑꯩ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯑꯣꯏꯌꯦ ꯃꯤꯔꯥꯏꯔꯣꯏꯌꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯐꯝꯗꯤ ꯅꯪ ꯈꯛꯇꯅꯦ ꯔꯦꯗꯤ ꯍꯧꯖꯤꯛ ꯐꯣꯟꯗ ꯍꯥꯏꯔꯨꯕꯒꯤ ꯀꯥꯟꯅꯔꯔꯣꯏ ꯈꯪꯂꯦ ꯔꯦꯗꯤꯅ ꯍꯌꯦꯡ ꯑꯝꯇ ꯎꯅꯁꯤꯔꯥ ꯌꯥꯒꯗ꯭ꯔꯥ ꯑꯟꯖꯨ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯝꯕ ꯑꯗꯨ ꯐꯠ ꯇꯣꯛꯂꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯣꯏꯅꯅ ꯍꯥꯏꯔꯛꯏ ꯏꯁ ꯌꯥꯒꯗ꯭ꯔꯥ ꯀꯥꯏꯅ ꯔꯦꯗꯤꯅ ꯄꯨꯡ 3 이반이나 ꯑꯍꯥꯟꯕ ꯎꯅꯐꯝꯗꯣ ꯑꯗꯨꯗ ꯑꯝꯇ ꯎꯅꯁꯦ ꯑꯟꯖꯨꯅ ꯍꯣꯏ ꯑꯗꯣ ꯀꯩꯁꯜꯂꯧꯒꯦ ꯔꯦꯗꯤ ꯑꯟꯖꯨꯅ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯕꯤꯗ ꯑꯣꯟꯅ ꯇꯩꯅꯅ ꯈꯨꯝꯂꯛꯏ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯉꯁꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯅ ꯏꯕꯥꯅꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤꯕꯁꯨ ꯌꯥꯏ ꯑꯟꯖꯨ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯑꯟꯖꯨꯅ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯅꯪ ꯀꯩꯗꯧꯔꯒꯦ ꯔꯦꯗꯤꯅ ꯍꯌꯦꯡꯗꯤ ꯅꯪꯕꯨ ꯍꯥꯏꯅ ꯁꯤꯡꯅꯕ ꯂꯥꯛꯑꯅꯤ ꯅꯪꯕꯨ ꯊꯥꯖ ꯌꯣꯟꯖꯈ꯭ꯔꯅꯤ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯅꯤ ꯑꯁꯤ ꯈꯜꯂꯨꯕꯗ ꯍꯌꯦꯡꯁꯦ ꯌꯧꯍꯟꯅꯤꯡꯗ꯭ꯔꯦ ꯁꯥꯡꯂꯕ ꯄꯨꯟꯁꯤꯁꯦ ꯑꯩꯅ ꯀꯅꯥꯕ ꯂꯩꯍꯧꯒꯅꯤ ꯑꯟꯖꯨꯗꯤ ꯋꯥꯗꯨ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯍꯤꯞꯂꯝꯕ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯌꯥꯝꯅ ꯐꯤꯡꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯥꯏꯕ ꯑꯩꯕꯣ ꯀꯅꯥꯗ ꯔꯦꯗꯤꯅ ꯑꯩ ꯊꯝꯃꯒꯦ ꯍꯌꯦꯡ ꯎꯅꯁꯦ ꯍꯥꯏꯕꯗꯣ ꯁꯣꯏꯅꯤ ꯑꯟꯖꯨꯅ ꯉꯥꯏꯈꯣ ꯊꯝꯈꯤꯅꯨ ꯋꯥꯔꯤꯁꯦ ꯑꯃꯨꯛꯇ ꯃꯃꯨꯠ ꯇꯥꯅ ꯍꯥꯏꯔꯝꯃꯣ ꯑꯟꯖꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯔꯦꯗꯤ ꯇꯥꯏ ꯑꯗꯨꯕꯨ ꯈꯨꯝꯂꯝꯗ꯭ꯔꯦ ꯐꯣꯟ ꯑꯗꯨ ꯁꯠ ꯊꯝꯃꯤ ꯑꯟꯖꯨꯅ ꯍꯜꯂꯣ ꯐꯣꯟ ꯑꯗꯨ ꯑꯃꯨꯛꯀ ꯇꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯄꯥꯏꯔꯛꯇ꯭ꯔꯦ ꯑꯁꯨꯝ ꯇꯧꯕꯅ ꯀꯣꯟꯅ ꯊꯪꯗꯗꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯂꯦ ꯑꯟꯖꯨ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯤ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯃꯥꯅ ꯀꯔꯝꯅ ꯈꯪꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯈꯟꯕꯗ ꯑꯟꯖꯨ ꯃꯀꯣꯛ ꯉꯥꯎꯔꯦ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯅ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯇꯣꯞꯄꯗ ꯑꯦꯡꯒꯦꯖ ꯇꯧꯔꯤꯕꯒꯤ ꯃꯔꯝꯅ ꯀꯔꯤ ꯑꯩꯒꯤ ꯋꯥꯁꯨ ꯑꯃꯠꯇ ꯇꯥꯗꯅ ꯃꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯑꯩꯕꯨ ꯏꯃꯥꯗ ꯍꯪꯁꯤꯔꯥ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯤ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯈꯪꯗꯅ ꯏꯃꯥꯗ ꯍꯪꯂꯨꯕꯗ ꯐꯖꯒꯗ꯭ꯔꯥꯅꯦ ꯍꯌꯦꯡ ꯉꯥꯏꯔꯒꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯑꯟꯖꯨ ꯇꯞꯅ ꯇꯨꯝꯊꯈ꯭ꯔꯦ ꯔꯦꯗꯤꯗꯤ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯥꯡꯒꯣꯟꯒꯤ ꯚꯦꯔꯦꯟꯇꯥ ꯑꯃꯗ ꯐꯝꯗꯨꯅ ꯄꯤꯂꯔ ꯑꯃꯗ ꯍꯥꯏꯐꯦꯠ ꯉꯥꯊꯔꯒ ꯂꯩ ꯃꯆꯤꯟꯗꯨꯁꯨ ꯇꯞꯅ ꯁꯣꯜꯂꯤ ꯃꯍꯧꯁꯥꯒꯤ ꯂꯥꯏꯔꯦꯝꯕꯤ ꯊꯥꯖ ꯅꯪꯒꯤ ꯄꯨꯔꯅꯤꯃꯥꯗꯤ ꯉꯁꯤ ꯂꯣꯏꯔꯕꯁꯨ ꯃꯊꯪ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯄꯨꯔꯅꯤꯃꯥ ꯅꯪꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯂꯥꯛꯂꯔꯣꯏ ꯅꯪꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯝꯒꯅꯤ ꯑꯩꯗꯤ ꯑꯍꯤꯡꯁꯦ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ ꯑꯍꯤꯡꯁꯤꯅ ꯂꯣꯏꯈꯤꯕꯗ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯁꯤꯕꯁꯨ ꯂꯣꯏꯈꯤꯕ ꯑꯣꯏꯌꯨ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯄꯣꯊꯥꯈ꯭ꯔꯦ ꯅꯣꯡ ꯉꯥꯜꯂꯦ ꯊꯣꯝꯕ ꯑꯃꯗꯤ ꯂꯩꯍꯥꯎ ꯃꯃꯧ ꯅꯨꯄꯤ ꯑꯍꯟ ꯍꯥꯏꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯤ ꯔꯦꯗꯤꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯆꯞ ꯆꯥꯅꯔꯦ ꯏꯃꯨꯡꯗꯨ ꯄꯨꯡꯂꯥꯡ ꯂꯥꯡꯉꯤ ꯔꯦꯗꯤꯁꯨ ꯍꯧꯒꯠꯇꯨꯅ ꯋꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯦ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯃꯃꯥꯒ ꯃꯄꯥꯒ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯆꯠꯈ꯭ꯔꯦ ꯔꯦꯗꯤꯗꯨ ꯐꯣꯟ ꯑꯗꯨ パꯏꯈꯠꯇꯨꯅ ꯑꯣꯐ ꯍꯥꯡꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕ ꯅꯪꯒ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯔꯔꯣꯏ ꯐꯣꯟ ꯑꯗꯨ ꯂꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯇꯞꯅ ꯑꯃꯨꯛ ꯍꯤꯞꯊꯈ꯭ꯔꯦ ꯑꯟꯖꯨꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯐꯛ ꯊꯥꯗꯨꯅ ꯆꯥ ꯅꯨꯡ ꯂꯣꯟꯗꯨꯅ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯁꯦꯝ ꯁꯥꯔꯦ ꯑꯟꯖꯨ ꯃꯗꯨ ꯎꯕꯗ ꯃꯃꯥꯗ ꯍꯪꯏ ꯑꯟꯖꯨꯅ ꯏꯃꯥ ꯀꯅꯥ ꯂꯥꯛꯇꯣꯏꯅꯣ ꯊꯕꯥꯅ ꯍꯩ ꯅꯪꯕꯨ ꯅꯃꯧ ꯑꯣꯏꯖꯒꯦꯅ ꯍꯥꯏꯕ ꯂꯥꯛꯀꯅꯤ ꯑꯗꯨꯒꯤꯅꯤ ꯆꯠꯂꯣ ꯅꯪꯁꯨ ꯈꯔ ꯀꯦꯔꯨꯆꯣ ꯃꯤꯒꯤ ꯏꯃꯨꯡꯗꯣ ꯐꯈ꯭ꯔꯕ ꯏꯀꯥꯏꯀꯣ ꯑꯟꯖꯨꯅ ꯀꯩꯅꯣ ꯏꯃꯥ ꯍꯣꯏꯅ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇꯁꯨ ꯍꯥꯏꯔꯝꯗꯅ ꯊꯕꯥꯅ ꯍꯩ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤꯅꯦ ꯁꯤꯗꯕꯨ ꯍꯥꯏꯕ ꯍꯥꯏꯗꯕ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯑꯟꯖꯨꯅ ꯑꯩꯗꯤ ꯌꯥꯕ ꯉꯝꯃꯣꯏꯀꯣ ꯍꯌꯦꯡ ꯆꯣꯞꯆꯠꯁꯅꯤ ꯊꯕꯥꯅ ꯍꯩ ꯀꯥꯔꯟ ꯇꯧꯅꯨꯀꯣ ꯅꯄꯥꯒ ꯅꯍꯥꯟ ꯌꯥꯅꯈ꯭ꯔꯕꯅꯦ ꯉꯁꯤꯅ ꯃꯥꯡꯒꯣꯜ ꯀꯥꯔꯛꯄꯅꯤ
ꯑꯩꯈꯣꯏ ꯆꯣꯞꯅꯕ ꯇꯧꯒꯅꯨꯀꯣ ꯅꯨꯄꯥꯗꯨꯁꯨ ꯊꯕꯛꯀ ꯆꯥꯎꯅ ꯇꯧꯏ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯗ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯕꯅꯤ ꯑꯟꯖꯨꯅ ꯃꯕꯨꯛꯇ ꯈꯜꯂꯤ ꯑꯣ ꯊꯥꯅꯤꯜꯗꯣ ꯑꯣꯏꯔꯝꯃꯅꯤ ꯑꯟꯖꯨꯅ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤꯀꯣ ꯍꯌꯦꯡ ꯆꯣꯞꯁꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯥꯗ ꯆꯪꯂꯒ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯔꯦꯗꯤꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯑꯣꯐ ꯑꯗꯨꯝ ꯂꯩ ꯑꯟꯖꯨꯅ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯈ꯭ꯔꯖꯥꯠꯂꯥ ꯑꯗꯨꯒ ꯋꯥꯐꯝꯁꯤꯅ ꯀꯔꯝꯅ ꯈꯪꯂꯤꯕ ꯔꯦꯗꯤ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯣ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯀꯅꯥꯗꯁꯨ ꯄꯤꯕ ꯉꯝꯂꯣꯏꯌꯦ ꯑꯩ ꯅꯪꯒ ꯀꯥꯏꯅꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯈꯤꯕꯅꯦꯅ ꯐꯩꯌꯦ ꯑꯩꯅ ꯋꯥꯔꯤꯕꯁꯦ ꯑꯃꯨꯛꯇ ꯈꯪꯕꯤꯌꯣ ꯑꯣꯐ ꯍꯪꯉꯣ ꯔꯦꯗꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯀꯞꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯦꯗꯤꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯥꯛꯇꯨꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯣꯏꯅꯈ꯭ꯔꯦ ꯍꯥꯏꯅꯈꯤꯕ ꯄꯨꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯑꯟꯖꯨ ꯑꯃꯗꯤ ꯔꯦꯗꯤ ꯎꯅꯕꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯑꯟꯖꯨꯅ ꯍꯥꯟꯅ ꯔꯦꯗꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯔꯦꯗꯤꯁꯨ ꯌꯧꯔꯛꯂꯦ ꯑꯟꯖꯨ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯃꯇꯥꯏ ꯑꯃꯗ ꯈꯥꯝꯗꯨꯅ ꯈꯤꯇꯪ ꯆꯠꯊꯣꯛꯂꯒ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯥꯗ ꯂꯦꯞꯂꯤ ꯔꯦꯗꯤꯁꯨ ꯑꯟꯖꯨ ꯇꯝꯅ ꯇꯞꯅ ꯂꯥꯛꯏ ꯑꯗꯨꯒ ꯑꯟꯖꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤ ꯑꯟꯖꯨ ꯍꯟꯅꯐꯥꯎ ꯌꯦꯡꯂꯛꯇꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤ ꯔꯦꯗꯤꯅ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯑꯟꯖꯨ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤ ꯔꯦꯗꯤꯅ ꯑꯃꯨꯛꯁꯨ ꯍꯪꯉꯛꯏ ꯑꯩꯉꯣꯟꯗ ꯅꯪꯁꯨ ꯋꯥ ꯑꯃꯇ ꯍꯥꯏꯔꯔꯣꯏꯒꯦ ꯈꯜꯂꯕ꯭ꯔꯥ ꯑꯟꯖꯨꯗꯨ ꯁꯥꯎꯅ ꯅꯤꯡꯉꯝꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯈꯨꯝꯒꯦ ꯇꯧꯕꯗ ꯔꯦꯗꯤ ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ ꯅꯨꯃꯤꯠ ꯆꯨꯞꯄꯀꯞꯄꯒꯤ ꯃꯃꯤꯠ ꯃꯃꯥꯏ ꯑꯗꯨ ꯄꯣꯝꯕ ꯑꯗꯨ ꯎꯕꯗ ꯁꯥꯎꯔꯝꯕ ꯑꯗꯨ ꯐꯈ꯭ꯔꯦ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯅꯪ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯕꯣ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ ꯔꯦꯗꯤꯅ ꯏꯐꯝꯗꯒꯤ ꯅꯪꯕꯨ ꯏꯃꯥꯡꯃꯛꯇꯗꯒꯤ ꯃꯨꯟꯈ꯭ꯔꯒ ꯀꯔꯝꯅ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯟꯖꯨꯅ ꯐꯠ ꯊꯜꯂꯛꯏ ꯑꯩꯕꯨ ꯃꯨꯟꯕ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯔꯦꯗꯤꯅ ꯅꯪꯗꯤ ꯂꯨꯍꯣꯡꯈ꯭ꯔꯅꯤꯀꯣ ꯑꯟꯖꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯑꯗꯨꯛ ꯂꯥꯟꯅ ꯂꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩ ꯏꯁꯥꯅ ꯌꯥꯗꯤꯌꯦ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯕꯅꯦ ꯑꯩꯕꯨ ꯊꯥꯖꯕꯤꯌꯣ ꯔꯦꯗꯤꯅ ꯊꯥꯖꯩ ꯅꯪꯕꯨ ꯊꯥꯖꯕꯒꯤꯅꯦ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯃꯩꯆꯥꯛ ꯑꯁꯦ ꯈꯥꯡꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ ꯈꯜꯂꯛꯑꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯇꯥꯔꯛꯂꯤ ꯔꯦꯗꯤꯒꯤ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯑꯟꯖꯨꯅ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯏ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯏꯒꯦ ꯍꯦꯛ ꯇꯧꯕꯒ ꯔꯦꯗꯤ ꯐꯠꯇ ꯍꯟꯗꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯑꯟꯖꯨꯗꯨ ꯏꯀꯥꯏꯔꯛꯇꯨꯅ ꯍꯟꯗꯣꯔꯛꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯅꯪ ꯀꯔꯝꯅ ꯄꯥꯎ ꯑꯁꯤ ꯈꯪꯉꯤꯅꯣ ꯔꯦꯗꯤꯅ ꯉꯁꯥꯏ ꯂꯥꯛꯑꯝꯕꯗꯣ ꯑꯩꯈꯣꯏ ꯏꯃꯥꯒ ꯕꯕꯥꯒꯅꯦ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯟꯖꯨ ꯉꯛꯄ ꯑꯃ ꯐꯥꯎꯈ꯭ꯔꯦ ꯃꯃꯤꯠ ꯃꯅꯥ ꯑꯗු ꯆꯞ ꯌꯨꯡꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ ꯀꯔꯝꯅ ꯔꯦꯗꯤ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ ꯅꯨꯄꯥꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯇꯥꯃꯣꯅꯦ ꯑꯟꯖꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯔꯦꯗꯤꯅ ꯇꯥꯃꯣꯗꯣ ꯅꯨꯄꯤ ꯀꯅꯥꯝꯇ ꯀꯣꯏꯖꯔꯛꯇꯕꯅꯤ ꯃꯥꯒꯤ ꯊꯃꯣꯏ ꯑꯩ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯇꯥꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯗꯣ ꯃꯥꯡꯍꯟꯈ꯭ꯔꯣ ꯅꯪꯕꯨ ꯑꯩꯒꯤ ꯏꯇꯩꯃ ꯑꯣꯏꯖꯔꯒꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯁꯨ ꯇꯥꯃꯣꯒꯤ ꯃꯐꯝꯗ ꯀꯠꯊꯣꯛꯂꯒꯦ ꯃꯁꯤꯅ ꯏꯌꯥꯝꯕ ꯅꯨꯡꯁꯤꯕꯒꯤ ꯑꯩꯅ ꯉꯝꯖꯕ ꯈꯨꯗꯣꯜ ꯑꯣꯏꯖꯔꯒꯦ ꯔꯦꯗꯤꯁꯨ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯒ ꯃꯃꯥꯏ ꯑꯗꯨ ꯂꯨꯛꯊꯗꯨꯅ ꯑꯟꯖꯨꯅ ꯎꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯂꯣꯠꯇꯨꯅ ꯀꯞꯆꯔꯤ ꯑꯟꯖꯨꯗꯤ ꯔꯦꯗꯤꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯊꯃꯣꯏ ꯀꯥꯏꯈ꯭ꯔꯦ ꯑꯟꯖꯨꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ ꯃꯗꯨꯔꯥ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯣ ꯅꯪ ꯌꯥꯎꯗꯅ ꯁꯥꯡꯂꯕ ꯄꯨꯟꯁꯤꯁꯦ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯉꯁꯤ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤ ꯑꯁꯦ ꯅꯪꯒꯤ ꯋꯥꯍꯩꯗꯨꯅꯅꯦ ꯅꯪꯅ ꯏꯐꯝꯗ ꯃꯐꯝꯁꯤꯃꯛꯇꯗ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕ ꯅꯪꯅ ꯀꯞꯄꯗ ꯑꯩꯅ ꯊꯦꯝꯈꯤꯕ ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤ ꯅꯪꯅ ꯇꯩꯊꯣꯛꯈꯤꯕ ꯃꯗꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯦ ꯋꯥꯍꯩ ꯑꯁꯤ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯃꯥꯡꯈ꯭ꯔꯕ ꯑꯩꯕꯨ ꯊꯦꯝꯃꯔꯣꯏꯗ꯭ꯔꯣ ꯑꯩꯒꯤ ꯄꯤꯁꯦ ꯇꯩꯊꯣꯛꯄꯤꯔꯔꯣꯏꯗ꯭ꯔꯣ
Ready mathamoida Anjubu nungsiba asum hengalai mathanungda chetna koningba faurakle mitludagi tarakliba pi adu makhutna penna taithokningba su faurakle adubu karidi upai le matai ma haiba mingthol adugi makhada karamna taithokluni tapna kapngang tawraduna hairai ready na ibainigi marakta itai ma haiba pal asina chauba pal ama oiduna laikhre masibu namkhaiba aigi pangal leitre Anjuna nang nupato o ngamaroidro aibu asengba nungsiba oiramlabadi aibu puduna chatlo nang napuba mafam aduda ai harauna lakani natragana ibani puna sikrasi aibro ama khallo ai soidana ngamgani ye Ready na Karigumba nangna atopa nupa amada oiramlabadi nangbu ithanungdagi kanana sumunba ngamlamloy Anjuna saurak na hairai adudi nangna haise aibu thadokpa ngamlani kainarase haiba natra